Miss PAODAM yang tabiri basumbu yumnam Anuradha Devine kono krimzari. Hawzek maroiba PAODA PB State Level Hamthado Cultural Festival 2023 ngasi Chief Minister NB na hudokre. Kasang Assembly Constituency ke MLA M Rameshon Assembly da balambi sing sangatuna miyamda kusinakre. Young Government Hall Organization ke tarani thoisubo mapokumon thalampang thokre. Loinana Karnataka da BJP ki Lingayat community ki lusangba ani Congress da yaukre. House of House and Episode. Chief Minister NB nominee Chathagadaba FIB State Level Hamthado Cultural Festival 2023 ngasi haudokre. Kampopi District Thomas Ground Panthoki Bataram Aduda Chief Minister na Drug Free Society Haibatinda Festival Sika Mari Lenaba Sovenar Amasu Ponki ngasi Gitaronda Chief Minister NB na Thoga Mitunglen Commerce and Industry Textile Corporation Minister Namchakib Zenna Tharamapu Oibakaloinana Atai Minister Singh Govindas Konthozam Latpao Haukip MLA Singh I Nalini P Janghem Lung Panmai Kimnio Haukip Hansing DZP P Dongel Village Sepching Youth Leader Singsu Sarugaki Tharamda Dawangaladuna Chief Minister and Bidena Hai Lamdam Sida Huzakpaliba Lebak Asi People Centric Ni Lebak Sina Prime Minister Narendra Modi ki mantra singh habadi sabka saath sabka vikas sabka biswas sabka prayas amadi one earth one family one future habisi ki makada thabak tawri haiki drug free society ama semna bani habi mong to wi base masigi damakta ai amuk kahannasu ai thadawgi organizing committee thadawgi silino mayam purang koi gi thamoi dagi I sorgi mingda mayam koi khurumjari amade I thagachari. Honorable Prime Minister Narendra Modi ji da mangonda magi ngasai punna makshi kholaga punna makka punna chatminagadabni haiba sabke saath aduga punna makka loina nei khoi vikas to minagadabni hami development to minagadabni haiba sabke vikas Kampopi District Police na lenga ke Ward on Drugs ke manang chana sangsalapa khongjangda yamna chawna mai pakpa oina passenger gari amada habduna purapa branch sugar keze ama henba amadi drug pubage thabaga aduda hakthing na yawa amasung chenaba nupi ama yauna mi marisu phagatpa ngamkhre pharaba miyosing adudi Imphal East District ki huikap mayai lekai dagi ahibam thoibi chahi kuntranipan mapureba nung thombam Premananda Thawal District ke Moijing Wangwataba Maya Lekadagi Muhammad Abdul Matlib Chahi Nipu Apokpa MP Kashim Imphal West ke Thangal Bazadagi Narendra Mahawar Chahi Kuntramapana Apokpa Mandalal Mahawar Amade Thawan District ke Lilong Turend Ahanbi Kongnang Makongdagi Muhammad Abdul Nashi Chahi Kuntramdoi Apokpa Muhammad Abdul Rahimni Hiramasaga Mari Lainana ngasi Kampopi District Police ki SP ki office ta pangthopa permission unaba amada SPTS Brikamjina Kampopi Police na Imphal Dimapur Lambida Changnaina Chatharakpa Presken ka amadi checking ge manung channa ngarang ka ayu pung 13 ram taba madanda Kampopi Police ki additional SP Law and Order Tholu Rocky amadi Kampopi Police Station ke OC KH Suning Kumana Lichungba tim amana passenger pudana lakwa winger MNO 6 LA 3936 asi khamdana check tawki check tawa aduda ahibam thoibi amadi Muhammad Abdul Matlib ani asi chingnaningai oiba maungda yaurang khibadagi district magistrate ki mi yahunduna check tawa aduda brown sugar kg ama henba asi phagat bangam khi makoi ani adugi mathakta makatana wahang pahong tawbada drug puthok pusange thabaga asida Narendra Mawar amadi Abdul Narsisu hangthingnana yawi haiba asi khangba ngangkhibadagi ngarang makhatana phagakhibani loinana makoi mari phaba matamda drug adubo purakhiba winga gari amadi Abdul Narsina drug karbar asida toina seasonaba Fortuner gari AS01 DT 2876 asiso phagat bangamle
Paraba Mui Marima Kangpokpi Judicial Magistrate First Class Ke Kota Potoklaba Matung Numin Nipanige Police Custody Remand Lautaduna Makatana Tikapa Hore Maramasina Asigumba Kunai Asibo Manganba Yaba Draki Karbar Asi Makatana Kanagumba Amatana Tawigano Karigumba Taunaba Honaraklabaso District Police na Japsana Tingaduna Loge Oiba Action Logani Haiki Kaksing Municipal Council ge Mikhalda NPP amasung NPP na sagatpa Mirep Singh mai pahan bituna Kaksing Assembly Constituency amasung Kaksing Municipal Council ge Mafam Singh Sangwat sagatpada hena khumang yaushin hansi haina Kaksing Assembly Constituency ge MLA Mayanglamur Ramesh na phondokre Paper Block Technology da Samkiba Kaksing Wairi Sawaijan Pareng Kaksing Sumak Laikai Kalyana Ashram Pareng Lambi amasung Kakjang Wairi Paksau Kong Lambi Koilas Thaba Loiraduna Miyamda Kusanaba Thoramda Wapamasi MLA Rameshona Podokivani MLA Rameshona Makataraduna High House Clariba Caretaker Chairperson Amade Councillor Singna Kakjang Municipal Council Executive Official Gamanaduna Fund Kaya Lana Sijanaba Honaramana Manam Oiraga Lainga Ke Mari Lainaba Loishangna EO adu transfer tawthokre lakadriba sun thada pangthokadriba municipal council ge mikhal asidadi mahaka loinana thabak tawminabada henna nungai gadoba miyanggedamakta pusen chengna hanadegi so thabak tawduna lekai ge khunge thabak tawduna lakliba NPP amasung NPP na saugatpa Mirep Singh ase mai pahanbi phongdoki akoigi rajniti gi Kungfamda tongan belersu paringi thabama torpata koi pula punbiri si yan nungai paramdi rajniti ki sai sagi thajabama ki matungina sakhi biduna vote ki matam gidun vote ki matam moira do hojikti aina MLA oirabanina aina khanjari si aingonda vote thadaba aigi party oibo oidaba praja se aigi mi ngatani sine khalisi aduna nan akoi punamak lingjen manana nusinana santi da leminasi aibo wafam kharisi haraga punamak po amukhana kurumjari thank you Paugilamda Matam Sangna Lebak Miyangi Seva Toramba Laisang Tem Mungyamba Elais Jenglaina Manung Matam Sadana Masagi Anaba Amana Maram Oiraga Ngarang Nungten Punga Homlop Daba Matamda Laikidabada All Manipur Working Journalists Union Amzuna Awaba Pungdopagi Toramba Ama Ngasi Manipur Press Club Tapang Thokre Amzugi President Wangkemsa Samjaina Torambaku Oiduna Amadi Amzugi Working Committee Members Amadi Pangwi Singna Sarubiyaduna Pangtukiba Waba Pungdopugi Taramba Aduda Laisang Temp Mungyambagi Potoda Hekal Leka Tamduna Ikai Kumnaba Utkibagalina Lekidabagi Tawaina Laidam Lenda Inga Singna Laidunaba Minute and 8 minute Leptuna Toniki Taramadada Mungyambana Lauramba Tawdang Singh Amzugi President Wangkemsa Samjaina Singtaduna Hai Mungyamba Asi Ethics Kangna Tabuk Tawa Pangmi Amane Mahana Laikidaba Matamda Masaki Chahi Nipumanga Sukre Mahana Kangaudana Laikidaba Asina Lehoriba Imang Manangi Awabadaso Pangmi Kunai Amade Amzuna Saruk Yabak Loinana Pangwa Yaba Mating So Pangani Haina Mahana Makataki Panba Yabadi Laisang Tem Mungyamba Elais Jenglai Pangmi Ama Oina ICTV Network ISTV Network Tom TV Mami TV Impulse Times na chingba local TV channel amadi newspaper singda natana ANI da thabak taroke mahagi housing masanupa amaka machanupi amaga sul heuri hairi Social Welfare Sporting Club Kaksang Mayai Lekai member oiramba kaloinana club asage amadi Manipur ge matam amagi sangnaraba football player KSIS Update Singh Kaksang Mayai Lekai Yaikhom Paringda Leipa Oza Singna Chaliba Tha April ge Hauki Batang Taramangada Manung Matam Sadana Laikidabada SWSC Kaksang ge Executive Committee na Ngasi April ge Tang Taranipan ge Ayoki Pung Tare Taba Matamda Club Asige Opesta Awaba Pungdopagi Mifama Mapang Thokre Awaba Pungdopagi Mifamda Sarugya Kibasingna Laikidrabagi Tawaina Mapumagi Kuyada Ingna Chingna Lairunaba Tongi Jaki Loinana Laikidrabagi Imungi Awabadasu Sarugyarakli GPDP VPRP and the role of SHGS on implanting solid waste management at a village level ge matangda Tongzu Aponba Women Multipurpose
Cooperative Society Limited na Directorate of Rural Development and Panchayati Raj ki Manipur State Rural Livelihood Mission ga khusamnaduna nomagi training program ama pangthokre. Impal East District ki Khongwan 2 gi Community Hall da pangthokpa tharam aduda thongzu constituency gi tongan ba mafam dagi lakpa salad group kya gi nupi members singna salugya ki. Loinana PHED Impal East ki ISA team leader ke Balishona Sarugya kiba solid waste sing matawkaram na manage tawgani habigi matangda wangang ki. Loinana seller group ke members singi maike dagi so expert singda tongan ba wahang kya hangduna tatokta sentawda ki. Ngasigi tharampa adugi matangda thongso aponba Women Multipurpose Cooperative Society Limited ke secretary Y Hemabatina ngasigi tharam asi lengangna lamna masada thogleba solid waste ke polam sing asi kangon chumna loishinaba honaba asida village level ke miyamna saruk yahna ba pangthokpane tharam asina thongso assembly constituency ke manangda leiriba tongan ba VLF amati salad group ke members singi khuthangdagi constituency asiso plastic free oiba mafam ama ohenbada chauna kanaba amasu piba ngamlagani haiki. Ngasi Panchayat Bhavan da pangthokiba paugi mifamba amada Manipur State Panchayat Parishad ke President Muhammad Abdul Latif na hai Ministry of Rural Development na chai asage March ke tang kunmari da lupa crore chahunga kontra lakh tarahumdoi lising humpumari asai Manipur ke MC Narega ke material component ke sarukama oina thadurakhe sempam ase thadurakpa matamda lising ni kumathoi kunito da liability sukhibagi material component ase hana Pitokadabani haina mayek sengna palle. Lisangani kumathoi kunito ki material component ki sampamasi Mars ke tang kuntramathoi phau ki manungda thadopiyo haina Mars ke tang taratrukta RD amasung PR ki Minister Y Kemsanda aiba cherol ama pishan ke adubu masigi pakhum amada phangkide. April ni tang marida PRI singi mi phampa ama amuk phamduna April tang tarap hawgi manungda lisangani kumathoi kunito ki material component ki pitoktana leriba liability ase pitokpiu madu natrabade khongjang sangsalakani haina wareb loduna media ge thongda lebak miyamda khangan ke masigi matung tarakpada April ge tang tarani thuda mifam ama phamlaba matung pancha ke mikhal mamangda sempam ase thadopi haina chief minister N Biren amade government asigi mari leinaba singda reminder thake adubu masagi pakoma matalak kide abringi tang taramathoida chief minister asi unanabagi appointment lobada ngasi phawa unabagi tanza matapide maramaduna ngasi PRI shingi mifam phamdana tongan ba warep sing laure ngasigi mifam pa aduna lokhiba warep sing adudi April gi tang ko manga phawgi manungda central government na thadura kraba MC Narega ge material component ke crore chahunga kontra lakh tarahumdoi lising humpumari ase thadok tabataragade Sunday chatuna PMO office unit RD amasung PDG minister amadi mari lainaba center ge maru aiba thaupuwa singda wakalagane haike Young Women Hall Organization Haduki Bagi Taranito Subama Pokemon Tarong ase Impalni Palace Compound Laiba MSFDS the Pangthokre Tharomaduga Marilaina Wankai Assembly Constituency MLA Tangzam Aramkomana High Lamda Masita Toliba Todo Wato Kiada Nupishina Asoba Todang Loribasing Asi Yamna Tabat Ningaini Sports Amadi Ate Hiram Kiada Nupishina Asoba Mai Pakwa Purutuna Lamdam Asibu Saktakpada Achoba Todang Lori Nupa Singna Loriba Todang Singdaki Tadana Nupi Singsu Karishu Tablaite Nupi Singna Loriba Todang Asi Atopa Mapangi Laibak Singa Yengaruba Matamda Atuki Matin Kenai Imung Manungdagi Hauraga Kunagi Oiba Achoba Ishu Kiada Mangzan Thaduna Ima Iben Singna Mayum Yaduna Lakibane Masigi Tona Asi Adumak Chenduna Lamdamba Asi Amu Hanna Ingna Chippa Mara Chippa Oinaba Ekoipuna Honaminese Loinana Lamdamba Sigi Nupi Kunaida Labak Thiraba Kana Lechatraba Nupi Kiabu Achumba Maikeda Purangaba Organization Asina Honeriba Asi Singtaningaine Pongdoki Tharamaduda Organization Asigi President Thangzam Santi Impal Iski Adaksha PB Mola Amade Ate Maru Ebamiyasu Saruyaki MSPTCL ke Makada Sugno Subdivision ge Manungda Leriba Wangu Sandangkhongge Transformer Chahi Matam Sangna Fencing
तौरक्तना लैरक्पदगी सासंदा कया खुदोंथिबा ग्यान नंगबा यावरक्पदगी संदंखोंग सोशल वेलफेयर यूथ क्लब अमदी WKYC खोरसंताबी अनिना ngasi अरे पोचै अमदी लनाई पैसा पुथोकना फेंसिंग तौसिनख्रे फेंसिंग तौबा अदुदा यावखिबा लमदमदुगे वार्ड मेंबर एल देवेना फोंदोरखिबदा सोक लिसंगनी तरातरुक्तगे ट्रांसफॉर्मर असिना मई पिरिबा एरिया सिंग प्रिपेयर्ड ऑन क्रबसु MSPDCL na तौफम थोकपा मथौ ताबा थबक सिंग ngasi phawwa tawidana leire nungsi khara hek silakpada mai laktabage awaba chahi matam sangna miyamna mai laktabage awaba khudong sataba mayongna duna lagle AB cable tingdaba amadi electric pole singha ayamba yadaba kaya yawriba singha asina turapa matamda lekai asige miyoisingda aso apan mishi mina khudong teba kaya यावरकदबदगे ngathoknaba clubna matam matamge oina electric pole sing samson duna leire hairaduna atuba matamda mari leineba singna khudong thiba kya sing ase thokthringa da matau taba thabak sing paikhat binaba wafam phongdorakle fencing toba aduda club ke maru iba miyosing amade volunteer kya so saruyakhe Mima natraba angang singbu school singda changjapam pige harabadi tangai phadana school ge campus adu PWD friendly oiba amadi matik saba mimana draba singe equipments amadi assistive devices thamba tangai phade haina handicap development foundation ge chairman sapam jasowantana phongdokre wafama singasi all children are welcome to school including children with a disability haiba pandam asida khunai da leiriba popular high school da haudokiba we ring the bell campaign 2023 nungi oiba wafam thamladuna haikibane campaign as the foundation Zanbika Committee Varanasi Amadi Liliant Font Netherlands Haiba organization ahum asina punna khusamna donation kibane Taramadуда social welfare deputy director disability as Robinson Lystrom Laikai Gram Panchayat ke pradhan Ngangom Zont Maitei Amadi popular high school ge principal A Pritamji Sarmana das member oina saruyaki Tarom haudopa aduga mari leinana das member singna balloon release tawki loinana signature campaign amasu chathake Living Arts Academy Manipur thangta laman thangta ge niphuswa mopokuman thoram ngasi sagamban tera lokrapam laikai da leiba nainasang community hall da pangthokrai tharamase haudopage sarukama oina ibudo pakhangba amadi laikhidraba sangairaba Sintapurin chingi mapamda haikat leka tamduna ikai khamnaba otke loinana thoramba asigi sarukama oina laman thangtage artist singna putokpa thangtage production miyamda otke thorongi athoiba mitunglen ge waran piraduna patchoi kendrage MLA sabam kunjage shona hai layo kharba oza singi mapamda haikat leka tamba phangjaba ase laiba yamna phai amadi thoramba se mapung phai haina lawe Sangstan asina sangsilakleba chahi nipuge jani ase yamna sanglaba khongsat amane thangta haiba mahegi sazel kangron asina iramtamba asibu ngawat mane haibase aikoina kaudaba phai thangta ge performance natraga so ama piba matamda aikoige iramtamba asige miyamna kaya value leina khandabagi mami tarabasu mapal lamdagi lakpa viewers singnade met kuptana yangnaribane Ahalaman singna lawramba thaudangka amade thangtana lawriba responsibility singka ase leibang miyamda unaba honabada association asina thaudang lawribani haike Tharamaduda angom ningthau sanakonung Manipur ge president angom poiriton nainasang study club ke former president RK Nataraj amade sangstanda asige miyokyana saruyake Thabak hapigani haina yamlaba sampam laukraga tumina laisangraba Manipur State Cooperative Union MSCU ge hanagi president Longsam Tompisaga amadi mahke driver Azad Khan anige matakta accent lokapio haina Khoizing Dairy Farming Cooperative Society Limited ke secretary Lamkhotheng Haukep nangase Manipur Press Club ta pangthopa paugi mifamba amada phongdokrai mana makata na hai Longsam Tompisaga haidiba miyo asina MSCU ke president oiringai matamda chingi lamda lagtuna union asige oina staff post taramanga lawna nabagi notification ama puduna mapong thongna laglaga thabak pige haiduna mana witness oiraga ngam David
Lungdim Sara L Haine Camp amadi lamkho lingka hawkip tagi tunga tungamba post ke oina lupa lag taramapan hena lokre adubo post taramanga launa nabagi notification asagi mathakta ehenba post launa bagi cabinet ke waref lawriba asisu kadai phawba asingba achumba oiribano haibasi awang bataki inquiry committee ama semlaga tigat nabasu honabiu Eldom Pisak asina President Oidingaida Senja Tumsa Kaya Toramlaga President Ge Matam Lotion Kibani Adubo Handa Amuhana President Oinaba Taurang Toriba Asi Union to Asibu Munanabagi Masakamu Oigani Jingi Lamdaliba Mui Kaya Dagi Tabak Habigani Haina Cell Lobutanatana Atopa Mui Kaya Dagi Su Cell Lowi Habigi Paulai Mahana Lokiba Sampam Singh Adusu Karigumba Tabak Oidrabadi Numit Manganigi Manunda Handokani Haibagi Agreement Inabasulai Maramasana Corruption Pamde Haina Ladiba Lebak Asigi Chief Minister Amadi Marilenaba Dipamena Maki Matakta Chapchabe Action Lokat Padanatana Aranba Tauraga Pangtokiba DPC Adu Jana Hanbigano Haina Makatake Toina Mishimina Toklaba Pauba Marilenaba Lengake Dipamena Hanna Yengbidana Pibam Soglaba Impala Yadipog Lambi Thasigi Tangkun Maripaugi Bagi Manunda Quality Maintain Tauduna Sembidrabadi Matangi Numitagi Tingzalagani Haidi Loinana Lambi Tingbagi Kongzang Gatorapa Papata Kudimak Lengak Asigi Lengak Amadi Mari Lainaba Dipamena Puzagadabani Haina Section 1 on Tamlakli Wapamasi Ngarang Impal Yadipog Lambigi Sarukta Ladiba Tungantungamba Club Singi Apunba Loop Oiriba All Kongba Roads Clubs Organization ge lusang basangi oiba mifam amafam dana thasage tang kunmari phawge manungda lambi semdrabadi lambi thingba yauna akanba khongjang changsinaba wareb laukibani Hiramasige mari lainana All Kongba Roads Clubs Organization ge mihut Hirom Lenina haikibada impaliya ripog lambi maru aina Kongbadagi ngarian chingkhong phawge lambi ge saruk asi kai henna phatabana miyamna chathuk sesent Taubada Kudung Sadaba Tingaduna Lagli Lambi Pikpagi Matakta Masang Tingam Draba Komzau Kia Labana Toina accident Topada Mishi Mina Amadi Aso Apan Nanghanduna Laglibani Pibamba Asi Yoraba Pauba Marilenaba Dipami Nangasi Pauba Hanna Yingdana Lady Amaramda Lambi Asi Semlibani Haduna Contractor Singna Sendong Karagi Kalaga Wai Tabapum Lambi Sembagi Tao Chataduna Lagli Asigamba Contractor Singna Quality Maintained Taudana Lambi Sembanasui Impal Yadipur Lambi Henna Sokshin Nabagi Machak Oire Loinana Lambi Ga Janadana Masing Tingam Daba Truck Amade Water Tanker Singna Satok Sasin Taubanasu Lambi Sopada Mateng Panglibani Maramadana Hiram Asidasu Lenga Miang Changbidana Thasige Tangku Mari Pawgi Manunda Lambi Sembiu Haiba Matama Sige Manunda Matamga Junana Lambi Semdrabadi Makal Kiage Khongjang Jangsinaba Sem Sari Haiki Karnataka Assembly Mikal Megitang Tarada Pangthokadaba Asige Mangoinana BJP gi Lingayat Community gi Lusangba Ani Congress te Yaurakiba Asina BJP gi Vote Bank Oiriba Lingayat Community bu Ani Thongna Macheta Hanmangam Lagani Haina Congress na Thazaba Phongdorakli Karnataka ki population ke sada tara taret khakti Lingayat community na oribane Hana Chief Minister Oiramba Lingayat Luchingba Jagadish Setter Amadi Hana Deputy Chief Minister Oirang Kraba Laxman Sawadina BJP Thaduklaga Congress ta yaukibane State Congress President DK Sivakumar na haikibada Birsaidba Lingayat ki chada ani ahumde Congress ta laklagani Luchingba ani asina yauraklabani na sit saniga kunmari leiba Karnataka Assembly da Congress na sit chamaga yankhaidagi tadana soidana phanglagani thazai adumoinamal Lingayat amma oidiba State Chief Minister Basavaraj Bomainadi Jagadish Setter amade Laxman Savadi yaurakpanasu Congress ta thoina kanakadaba mande haike Hyderabad to Litant Makong City Club Playground da Housing Saturday 90 SIT State Level Match Open Football Tournament Second Maipapi Memorial Trophy 2023 ge ngasi sanakiba pre-quarter final ge ahamba match da Endeavor FC na Sudokar FC bu ohum sunada maithiba pikre ngasi sanakiba ani suba pre-quarter final match da na AS na
BYFY bu amasino da maithiba pikre hauzik arobada maroiba pau amone pizari PB State Level Hamthado Cultural Festival 2023 ngasi Chief Minister NBN na hudokre Kasang Assembly Constituency ke MLA M Rameshon Assembly da balambi sang sangatuna miyam da kusina kre Young Government Hall Organization ke tarani thoisuba mabukumon thangam pangthokre loinana Karnataka da BJP ki Lingayat community gi lusangba ani Congress da yaukre Image PAODAM ngasi gede matang sedaloi jere meng tabri basangba mukarna kurumjai